Manipur Top Channel dagi video amta update tawjage ngasi nungthin fongbase fongda December gi tang 18 da achumba ngangbasing yeknabani khanbagi mahutta repeating oina sairak pibiyo democracy gi yumbi oiriba criticism da yumpham oiraga opinion share tawbabu lenga ki yeknabani khanba asi Youth Forum for Protection of Human Right na yabangamloi right to freedom of speech and expression khongaunaba mapi mapa oibesingda hena phaba khunai amagidamak opinion share tawbabu mamang thaktagi ngasi fawba kihen khanganba faba punba tawduna laklibasi laingakna khudakta lepiyu masigi mahutta nupi angang da crime sathaba amadi famlana bada sienaba miyoi sing oina sairak piyu haina Youth Forum for Protection of Human Right ki member MK Saros Khan fongdokre ngasi press club ta pangthokpa pawgi mifam amada MK Saros Khan hai maral chauna leire hairiba repeating oina fabiyo sairak pibadi lairadana makhoibu kankhatuna thamliba asi kari asoiba leibagino criticism singbu karigumba khara haibigi hekta kihen khanganba asina kari asoiba leibagino asita sunatana handakta su thanga karangda miron binupi ama hospital doctor lairamdabadagi atopa mafamda pubada board manungda angang unaba asigumbasi midyeng sangbidadana social media da criticize tawriba miyoi sing panaraga leiba asidi leibak thibane maram sadana wahai kharagi damak faba punba tokpiyu RK Ichanthoibi su condition amata yaudana khudakta thadok piyu han phongdorai. Thank you.